Meeyam aningba-apamba matung ina state asida popular government ama Semnabagi Matangda BJP Manipur Pradesh President A Sharda Luchingba Amana party asigi National President JP Nadda Unanabagi Thourang Toukhre State asida hojik orekliba political gi ahumba sing asigi Matangda TOMTV na fangba yamna thajaningai oiba paw likun amana hai hojik Delhi da laiba BJP Manipur President A Sharda General Secretary K Sarat amasung P Premanandana State asida Meeyam bihuna khanba lengak ama lingnabagi damak BJP National President JP Nadda unabagi appointment ngairaga leide haukiba tang mapanda A Sharda Luchingba team asina BJP National General Secretary Organization BL Santos ka unaba leikhrei madugi matung tarakpa khongthang oina party asigi National President JP Nadda amuk unanaba Thourang Toukhre JP Nadda unaruba matung BJP ki kadam Luchingba singa makha tana unagadagi haibadu JP Nadda unaraba matungda lepkani haide maram aduna A Sharda Luchingba team asina Manipur Meeyam aningba-apamba sing thabak to onthoknaba honarakpada JP Nadda unagadawriba asina adawu mayon ama piraba yai haide A Sharda Luchingba team asina JP Nadda unanabagi damak thanglakliba khongthang ase BL Santos ke lamjik makhadani haina thajaba yaba paw asina haide Pau asina makatana hai haukiba tang mapanda BJP Manipur President A Sharda Luchinglaga General Secretary K Sarat amasung P Premanandana BJP National General Secretary Organization BL Santos ka Delhi da unaba leikhrei unaba aduda hojik Manipur da oriba pibam amade Meeyam aningba-apamba pumnamak BL Santos ki mafamda pukhatkhe wafam sing adu tarba matung Meeyam ki mihutna semba lengak ama Manipur da lingbagi apamba BL Santos na su phongdorake haide Amaromda mamang tha megitang kuntrada thongju asigi MLA thongam Bishwajit ke sanjen thongda leiba official quarter da BJP ki MLA kun mangana saruk yaraga mifam ama pangthokhe mifam aduda MLA singna masa masai oijaba pumnamang thadoklaga Manipur Meeyam ki apamba da jangsen mahaiba yauna laukiba tongan parep sing adusu A Sharda Luchingba team aduna BL Santos ki mafam da thamke haina so paw asina makha tare Nakal amaromda state asida nauna orekliba pibam asigi matangda Union Home Minister Amit Shahna kaurakpadagi hanangi Chief Minister Dongthomam Biren amasung Rajya Sabha gi member Dingthoksana Chawbuli Semba Delhi da chatuna Union Home Minister Amit Shah unabasu lekhrabane unaba aduda Meeyam gi mihutna semba lengak ama lingbagi apamba Amit Shahna su phongdorakpa lei haina hanangi Chief Minister Dongthomam Biren na pawmi sina phongdokpa lekhrabane